गवर्नरना फोंदोखिबा वाफम मसा मथंता फेल ओइहले हाइना कोकोमीना फोंदोरगली मणिपुरगी गवर्नर अजय कुमार भालाना फोंदोखिबगी मतुंगिना तंपाक्ता लेरिबा आरामबाई तेंगोल खुल ngakpa इसासिंगना मसा ngakथोकचनबा पाइरंबा खुलाइसिंग लेंगाकता सिनख्रबसु तेंगनौपाल चुरचानपुर कांगपोकपीदा लेरिबा कुकी खुलाई पाइबसिंगना मखोइना तालिबा डिमांड सेपरेट एडमिनिस्ट्रेशन फंगद्रिबा फावबा खुलाई थादोक लोय हाइना फोंदोखिबगा लोइनना ngasi फावबा खुलाई थादोकतना बंकर कया सादुना लेरिबा असिना मणिपुरी गवर्नर अजय कुमार भालाना फोंदोखिबा वाफम अदु मसा मथंदा फेल ओइरे ताक्सबनी हाइना कोकोमीगी कन्वेनर खुराइदम अथौबना फोंदोखरे वाफम असे कोकोमीगी परिंग नाइना चथरकबा मियाम तिनबा मफंगी मनुंगचना फोंदोखिबनी ngasi मियांगी मिफम पांगथोखिबा मफमसिंगदी मोइरांग खुमन लेकाई कम्युनिटी हॉल लमसांग थोंग वांगमा कम्युनिटी हॉल खुराई लाइनिंगथौ अहनबा मंडप लाइसोई रिलीफ कैम्प मोइरांग घरी मखा लेकाई मोइरांग खुमन मंडप हाइरिबा मफमसिंगदा पांगथोखि मिफम अदुदा तोंगान तोंगानबा वांगांगलोइसिंगना मणिपुरदा ngasi थोकलिबा इरांग असि करिगी लोइसिनबा ngamdribano kanana irang asibu mathau hapli amadi aikhoina kari kari warep lawgadage haibagi matangda sandokna taki tonjangda CDF ka khuthongna bada ZRA gi Kuki zomi ni pan Sirekhre haidi Indiana landaraglabadi all out war tholakpa yai haina Pakistana India da aki akhang pirakhre Pakistana border da land gi Khutlai Peisinkhre hokre Indiana landaraglabadi all out war tholakpa yai haina Pakistan gi defense minister Khwaja Asimna international media gi khuthangda India da aki akhang pirakhre loinana Indiana Pakistan da landarakadra haibagi akiba chauna leibadagi border da Pakistan gi landmi singna land gi Khutlai Peisinkhre hokre haina chu report amana phongdoragli amaromda America France Britain Russia amadi Israel na singbal lebak singna Indiana paikhaningba thabak paikhalakpada support tawgani haina chu laukthokre hairi Pahalgam attack senaba mioi anigi mayum pokhaibada yaukre malengi tongan tongan baluchingba singna akanba mawongda condemn tawragli Pahalgam terror attack aduga mari lene haiba LET terrorist anigi mayum ngarang numidang thugaikre United Kingdom gi Prime Minister yangna malengi tongan tongan baluchingba singi maike dagi thaudok adubu condemn makhata na tawragli LET gi terrorist ani Adil Hussein Thokar amasung Asif Khoshana lairiba mayum ani adu security force singna thiba humba changlubada mangjaunana manungda leiramba pokhaiba yaba polam kaya ama pokhairakpadagi yumsing adu kaikibani haidi Kashmir gi leiba pokpa numita Pahalgam gi Baisaran Mido haina khangnaba tourist spot aduda terrorism singna minungsi yaudana mafam aduda lamkoiba lakpa mioi kaya adugi mathakta nomai kapsin kibani thaudo aduda India masa kunmanga amadi Nepal macha amaga puna mioi kuntaruk siraga kaya amana asopan nang kibani thaudo adugi matung India lengangna diplomatic gi oiba tongan tongan ba khongthang kaya lokhalakpagi manungchana atarida leiriba integrated checkpost thingdinkhre loinana shark visa exemption scheme SBS Pakistan masa singi damak pirambadu suspend tawraba matung makoigi pung nimphunipan gi manungda hankinaba khanganki masida sunatana India amasung Pakistan makoi gi lamda leiriba High Commission gi officer singi masing hantahanki India lengana lising amaga chama panhompu gi Indus Right Treaty adu thukaiki maduna Pakistan lom thangba mafamda chawna chaitheng piri maraga sida malengi tongan tongan ba luchingba singna attack adugi madangda condemn tawba paudel people lepri United Kingdom gi Prime Minister Keir Starmer na Prime Minister Modi da phone tawduna ngasi thawdo adubu condemn tawbaga loinana India na thengnaraba awaba khongpham asida makhoju saruk yari haiki Manipur gi National Highway singda free movement ngamhandabana JNV gi mahairoi sing salak sare Assam da pangthokadaba JNV gi sport cluster level selection da mahairoi chamaga kunipan saruk yaba ngamdre North East ki oina Shillong da headquarter oiraga Assam gi Darangola ga Dibrugarh Baksa Dhemaji Sonitpur amasung Kokrajhara na singba mafam singda leiba Jawahar Navodaya Vidyalaya JNV singna thasigi kuntareta gi kunmapan phawa pangthokadaba Vidyalaya sing asigi sport ki cluster level selection da Manipur gi JNV sing dagi tongan tongan ba masana tarani thoi da saru yaruna ba mahairoi sing sagalabachu Imphal dagi Assam phawa chatpagi flight ticket gi mamal yamba masung NH2 amasung NH37 phauduna chatpasu yadabanina apunba event tarani thoi gi manung
Mahairoi chama kunipana saru yarugadaba event manga cancel tawduna chatlaroi haidi. Selection fanglabasu national highway sing pauduna chatpa yadabadagi airplane tongduna chatpa tarabasu flight ki mamal hayengi oina lupa lising tara humdoidagi kun fawba yaurakpana chatpa ngamdabadagi cancel tawbani haidi. Matam ama hektada Bangladesh na Myanmar da landana ba thorangkhre. Bangladesh amadi Myanmar gi lamthugaiduna Christian gi lebak macha ama semnaba US na signal pirakre. Matam ama hektada Bangladesh na Myanmar da landana ba thorang paikhatpa hokre. Loinana Bangladesh amadi Myanmar gi lamthugaiduna Christian gi lebak macha ama semnaba US na signal pirakre haina report amana phongdoragli. Report asigi matungina Bangladesh gi hanagi Prime Minister Sheikh Hasina na lisingani kunmari gi May thadagi phongdokibada Bangladesh amadi Myanmar gi marakta East Timor gumba Christian lining laison chatpa lebak macha ama semnaba kana honari Bangladesh da foreign gi airbase ama sabada ayaba pibiyu ayaba piragadi Bangladesh da adumak Prime Minister oina nungaina layu haina Headman amana haidakiba lei adubu mahangna wafam adu yaba ngamloi haina hek haikibaga tha marigi manungda Bangladesh da asoba irang tholaktuna leibak thadoktuna selakpa takibani. America gi Great Game asigi matung ina anoba Christian leibak macha ama semnabagi thabak Myanmar gi Rakhine State tagi hauragani. Munus Khan bu khulai oina sirinaduna leibak asigi tara suba division tara tare suba division amadi kunmari suba division gi lanmi singda America na mateng pangsinduna Myanmar da landana ba thorang pumnamak paikhatpa hokre haidi. Panba yabadi Myanmar gi tongan tongan ba furu kayana punan laiminaba India gumba leibak amani. Ing lising amaga chamapan nimpuni panda ningtamba fanglaba matung sahi taramari fawba furu khudingmak punan laiminarambani adubu ing lising amaga chamapan hompuni thoida leibak asida military lengak lakpadagi leibak asida leiriba tongan tongan ba furu sing machet machet tarakibani hairi. Myanmar amadi Bangladesh leibak anidagi lamthugaiduna anauba Christian leibak ama chenabagi satharakadariba lana sida India su mitkupna humchingna leiba mathau tai haidi. Assam da Pahalgam terror attack sagatpa mioi taret fakre haina Assam gi chief minister na phongdokre. Kuki terrorist ingi attack ta more da laikhidraba somorjit ki mitam maikhum hangdokre. Haukiba kumja lisingani kulhumdoi gi me ahumdagi hauraga Kuki narco terrorist singna chatharakiba lana sina maram oiraga ing lisingani ga kunmari gi January tara tareta more da laikhidraba special commando da attack tauba Taruk suba MR personnel wangkem somorjit mitai apokpa laikhidraba W Chowton gi mafamda ikai khumnaba utpa oina special commando gi SP oiramba Krishna Tombi gi mityeng makada special commando gi officer amadi personnel chingna katkiba mitam maikum hangdokre. Laikhidraba personnel asigi leihoriba masanupi anigi mahi masing tambada mateng oinabagi damak EME strucki Maikaidagi tha kudingi educational finance support oina class 12 fawba lupa lising nipan tha kudingi piragani haina lauthokre. Pahalgam terror attack ta Amit Shah na chief minister singda telephone tawduna Pakistani sing khandoknaba khangankre. Union Home Minister Amit Shah na lebak asida leiriba tongan tongan ba state singi chief minister call tawduna India lenga ki maikaidagi lebak asida leiriba Pakistani sing masagi maramdam Pakistan da halanaba thakiba matam adugi manungda halankinabagi damak Pakistani sing masak khangdoknaba akanba pautak pikre. Ministry of Home Affairs ki official tingi maikidagi phongdorokpa wafam amada Home Minister masamangna tongan tongan ba state singi leidiba chief minister singda call tawduna wafam asi khangalakibani hairi. Ministry of Home Affairs ki Secretary Govinda Mohan na Home Minister Amit Shah na pikiba akanba instruction asi thabakta maipakna onthoknabagi damak video conferencing gi khuthangda tongan tongan ba state amadi union territory singi leiriba chief secretary singda su khangalakre hairi. Home Minister gi maikidagi Pakistani National Chingda Foreigner Act ki makhada piramba visa service kudaktagi suspend tawba yauna Pakistani National Chingda hana issue tawkiba visa singju handoknaba formal oiba notification ama thokre. Home Ministry gi maikidagi visa ga mari lainana nauna thokliba order asida medical visa diplomatic amasung official visa sing
ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯗꯤꯀꯦꯜ ꯚꯤꯖꯥ ꯄꯥꯏꯗꯨꯅ ꯆꯪꯂꯛꯈꯤꯕ ꯄꯥꯀꯤꯁꯇꯥꯅꯤ ꯅꯦꯁꯅꯦꯜꯁꯤꯡꯗ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯊꯥ ꯑꯁꯤꯒꯤ 19ꯗ ꯇꯦꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯚꯤꯖꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯚꯤꯖꯥ ꯄꯤꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯅꯕꯒꯤꯗꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈ꯭ꯔꯦ꯫